episode asida hujik yamda kanna nainari wafam khara thamjari Delhi ki Aam Aadmi Party ki CM Arvind Kejriwal ki mathakta yamda kanna nainari kharani mangda Kejriwal bu CBI na hangthiba ki thabak su tawkhre public na question arise torokliba sina mahak amadi magi party na chair da phamdringai mangda haikibani Aam Aadmi Party ki MLA even minister sing fawba da election ngamlabagi tungta am public kumna leigani satkani he na thoina chading tawroi Adubu ngasi Kejriwal ki yumda yanba parda khakta su lak kaya gini sini magi yum ado renovate tawbada 43 crore changkre masigi hisab kitab se public ta puthora kraba ki tungda Delhi da CM magi yum mangda protest tawna basu yaukre wafam kaya maro masida yamna kanna nainari hujik hai ki buwa kari kaw ki haituna lakliba 2024 da madugi election aduda Kejriwal ki role yamna leigani maro masina mahak charcha ta leigani भारत की प्राइम मिनिस्टर नरेंद्र मोदी ना न्यूज चैनल की प्रोग्राम अमदा हाई की पेंदब अमदी लाव खोंगबा मी सिंगना गसी चाही मापंदगी मागी सरकार ना ईमानदार का कोना शासन चथरकलिब असिगी अगेंस्ट द लाव तो लागली कना कना गुंबना चो चो भाई ऑर्गेनाइजेशन सिंगसु सेम सनो करप्शन के अगेंस्ट दी थबक सुब लेब लॉय मकोइना तोबा साजिस माई पाक पे यारोय मरमदी इन्नरिबा सिंगसे मागी नते पब्लिक की अफबगी दमकनी महाकना मखातान हाई की मकोइ के सरकार ना लागलबगी तुंगदा भारत की पब्लिक सिंगी कानब कया पीब ngamlakle haibasida thaje amasung chaukhatpagi thabak kaya su chathari mi crore kaya na leibak siburan to haibasu araibu watinati kharana amahai adubu chathari sangsar Chhattisgarh gi Dantewala district Raipur city gi 350 km lapna nei mafam ni maduta Naxal singna mine amapomlam ki amarom da district reserve guard ki mi sing truck amada khangdana thaukirammi truck aduna thaurakpaga madu pokhai ki amasung jawan tara spotted oikre truck driver adu su yaukre Chhattisgarh gi Maoist singi sathibadi mayamna su khangnari hauki chahi ani asigi manungda masina khwaidagi kallaba Maoist attack ni Russia Ukraine ki lan matam yamna sangkre loibagi wadi leitri chairak sida France ki president amana China da chatuna lan asibu mediocre amagi saktam lauduna sinbagi wafam chu thamkibani santi da purakna ba punmak asigi result ta haisira ahan boina China ki president Xi Jinping na Ukraine ki president ga phone da wari sanakre wari phana sang na sanaki aroibada Xi Jinping na hai ki santi leitri base leirakpagi amatta ngairaba upai di phajana pham naraga wari saragadabani peace talk tawgadabani aduna tana yaroi aduna China ke side gi santi da wangang na ba sinna bagi damak special representative ama tharakpagi wafam thamkre Japan ki self company amana ngasi chahi manga dagi moon landing mission ama mai pak na Chathanaba hon aduna laki aroibada moon lander ado thagat kibani adubu magi surface yorokpada haibadi thagi surface yorokpada ground da leiba official singa contact mangkre masi Japan da ahan pani makoi company amana yamna kana hon aduna moon landing gi mission packet pase adubu failure oikri Japan gi mi singa sathina penakide Manchester City Football Club na Arsenal bu 4-1 da haibadi goal ahum da thoiduna Premier League ki title ase lawkre handak match ado London ki Emirat Stadium da sanaki bani Manchester City amati Arsenal ki play da yamna romantic oi mayamna yamna khorang na pamna ni yengnei hoki chahi singda Arsenal na Manchester City bu mai thibu kya su pikre adu bu ngambagi changdi Manchester City ni heli Sudan के conflict न मरम वर्गा country असे मोंग चाहंद्रे फम की दमक खतना बना public ता यामना चाव न impact ओइरे हौजिक फावबदा मियोय लिसिंग तरा हे न खोंग ने चेंथोक न क्रे लेफम सिंगदगी अमसुंग चात कोबो मफम सिंग द चेंसिन नरी हौजिक फावबदा मियोय चामरी मुक्सी क्रे सुदान असे 2011 दगी Abdel Fattah al-Burhan army chief ni mana rantau dun lakpani cherak sida Abdul Hamdan mana paramilitary ki head ni maga thinrak patigi lan se wei bani Handak wafam ma yamda kana naina kre madudi Russia ki president Putin ki maithong ase ani ni haiduna haibadi duplicate Putin amaga laisini original Putin di bunker amada lairaga khudom bina isara tawbani aduga duplicate Putin na magi muhutta open salaga thabak subani adu Russia de Kremlin ki official sena wafam asibu fabrication ni hain haidokre madu oiba yatabu wani siri matam amadasu Iraq ki president Saddam ki saktam ga manaba kya lai haina mon bon ngangnaki will continue at night. So thanks for watching.